Lamdam asida thokliba lan asida India lengaki thawongbu yaningdaba phongdoktuna COCOMI na ngasi ayuk pung 13 dagi 19 fawba Manipur da lairiba miyamna saruk yaduna human chain semduna apunbagi kholaw lawmunasi haikhibagi matung ina ngasi Manipurgi tongan ba mafam singda miyam tholoktuna human chain semduna khongjang changsinkhre khongjang adugi saruk ama oina Imphal West ki manung channa laiba school college ki mahiroi singna saruk yaduna khongjang changsinkhe khongjang aduda saruk kibi all Manipur chingmita mi apunba nupi lupki President Yambe Momona phongdorakpada Central Lenga ki tokhaiba miteng Manipur da chachariba lan asida nakal amatang da tongsinduna micham praja singda awaba pibagi thawong chathariba asi yaningde tha tara taruk pharaklaba lan asibu loisinaba wafam amata fawba palaktaba haibasi laibak thibani afaba makhalgi khutsu khulai kaya sisinaduna miyamda landalakriba asida tumina laisinba haibasi mama oibi singna yaningde mamangda ihau kaya ama haukhre mama oibi singna khangba ngamlaktaba taragadi mamangda haukiba ihaudagi hena kanba ihau ama hauраkloi haingai leite masi khangna athubada thabak paikhat hauba chumgani micham prajagi lanthum nga kani haina lairiba central forcing na yengduna leiba mathau tawdaba central forcing lakthokadabani drone bomb tawduna misi mina nanghanba kuki militant sing terrorist ni lakthokadabani haibana chingba banner sing sizinaduna kholaw kaya su laukhe the money way, you can't control the say. Can't be all, palm the palm the hero, palm the palm the hero. I quite Manipur say in the other cushion, tending the young the haba. Why not palm the Badumina cushion Manipur, massaging say, in the other quite tinning the haba, till I haba. I miss Hagan in the Modigan till handing the I call you what turning the banana. I call you my Makada later haba. I call in the Toba, I'm never landing again. Could I out of Sunday Hatong again? Garigi the Mutamagi at Naga, as a CM na Magi Concerto. Land come no from Concerto Hara, Madame Dungi, don't turn it to Serga, Mana, like Sapayaro, anything I guess I live though. Brazamiam lady, Magi don't took Brazamiam lady about. I couldn't Magi them to support only India, the Quipunda Suyare. When Nampuda 1949, then Nampuda India, the Tilhanibani. Tilhan give a door, I could Shana getting even the diva. I could in told woman and a poor Haputa Pazelle Haraga. COCOMI gi khongjang bu sougatladuna student of Laima Academy khongman nasu human chain semduna khongjang changsinkhre khongjang aduda saruya khiba singna micham miyam ngakpa ngamdraba central force sing khudakta hankhigada kuki militant sing lenga terrorist oina lakthokadabani drone bombing gi thawong terrorist ki thawong ni India lenga na Manipur gi miyam da yengliba miteng yaningde Manipur lenga ki pangdaba thawong yaningde haibana chingba kholaw kaya su lawkhe COCOMI na sinba Manipur pumba lambi da thoktuna human chain sembagi saruk ama oina all club organization of langdum amadi women welfare association langdum na susinduna lamdam adom gi praja singna human chain sembag kurai konsam lekai gi maira pabi singsu COCOMI gi khongjang bu sougatladuna human chain semduna lamdam asida thokliba irang asigi mari leinaba pendaba kholaw kaya lawduna khongjang changsinkhre Kaisamtong top Lairak Ramlan Pal Higher Secondary School Kaisamtong Moirang Ningthau Lairak Laisom Laikai Kaisamtong nasu COCOMI gi khongjang bu sougatladuna khongjang changsinkhre khongjang aduda kuki militant singna laingak na terrorist oina lakthokadabani drone bombing gi thawong terrorist ki thawong ni India laingak na Manipur gi miyam da yengliba miteng yaningde Manipur laingak ki pangdaba thawong yaningde haibana chingba kholaw kaya su lawkhe Kumbong bazar dasu COCOMI gi khongjang bu sougatladuna khongjang changsinkhre mafam adugi miyamna human chain semduna changsinkhiba khongjang aduda miyamna pendabagi kholaw kaya su lawkhe